ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯀꯤꯕ ꯂꯥꯡꯑꯣꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯑꯩ ꯍꯟꯗꯛ ꯑꯁꯤ ꯏꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯇꯝ ꯀꯨꯏꯅ ꯊꯥꯒꯠꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯊꯔꯛꯄ ꯁꯔꯨꯛ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯀꯤꯕ ꯂꯥꯡꯑꯣꯟꯒꯤ 9ꯁꯨꯕ ꯁꯔꯨꯛ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯕꯨꯔꯇ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯎꯔꯦ꯫ ꯃꯗꯨꯗꯤ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ ꯅꯨꯡꯄꯥꯛ ꯑꯃꯗ ꯐꯝꯂꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯅ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨ ꯃꯌꯥꯝꯅ ꯎꯔꯨ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯇꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯁꯕꯨꯔꯇ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯁꯤꯟꯗꯨꯅ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗ "ꯍꯩ ꯅꯤꯄꯥ ꯃꯆꯥ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ? ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯈꯪꯍꯥꯏ ꯈꯪꯖꯤꯜ ꯀꯧꯔꯛꯄꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯨ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯕꯨꯔꯇ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯀꯤꯔꯗꯨꯅ ꯐꯅꯌꯥꯝ ꯂꯥꯞꯅ ꯍꯟꯇꯣꯛꯅꯩ꯫ ꯗꯣꯕꯤ ꯌꯥꯡꯖꯨꯟ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ, ꯍꯥꯏꯕꯗꯤ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯤꯕ ꯃꯃꯤꯠ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯐꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯠ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯂꯗꯨꯅ "ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ? ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗ꯭ꯔꯕꯅꯤ꯫ ꯏꯃꯥꯒꯗꯤ ꯌꯧꯔꯛꯄ꯭ꯔꯣ? ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯏꯃꯥꯅꯒ ꯈꯪꯈ꯭ꯔꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯁꯕꯨꯔꯇꯅ "ꯍꯣꯏ, ꯅꯃꯥ ꯍꯪꯕ ꯂꯥꯏꯔꯤ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯛꯅꯅꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯌꯦꯡꯊꯤꯅꯍꯜꯂꯒ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯆꯨꯈꯠꯂꯝꯅꯕ ꯍꯧꯖꯤꯛꯅ ꯃꯨꯠꯈ꯭ꯔꯕ ꯃꯩ ꯑꯗꯨ ꯅꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯆꯨꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ꯭ꯔꯥ?" ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯗꯨ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯕꯨꯔꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯠ ꯅꯣꯠꯇꯨꯅ ꯍꯪꯖꯤꯜꯂꯛꯏ꯫ "ꯍꯩ ꯍꯥꯏꯌꯨ, ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯐꯨꯝꯈꯤꯕ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯀꯅꯥꯅ ꯀꯔꯝꯅ ꯀꯣꯊꯣꯛꯂꯤꯕꯅꯣ? ꯑꯗꯨꯛ ꯂꯨꯅ ꯂꯥꯏ ꯃꯌꯥꯝꯅ ꯆꯪꯁꯤꯟꯗꯨꯅ ꯐꯨꯝꯈꯤꯕ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅꯤ꯫ ꯍꯥꯏꯌꯨ, ꯀꯗꯥꯏꯗ ꯊꯝꯈꯤꯕꯒꯦ? ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ?" ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯗꯣꯕꯤ ꯌꯥꯡꯖꯨꯟꯅ "ꯃꯍꯥꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯐꯣꯡꯂꯛꯂꯤ꯫ ꯃꯍꯥꯛ ꯅꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯅꯤ." ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯕꯨꯔꯇꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯗꯨꯅ ꯂꯪꯕꯒꯨꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯏꯕꯨ ꯆꯦꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒ ꯆꯥꯎꯔꯕ ꯎꯁꯤꯡꯗ ꯐꯨꯖꯤꯟꯗꯨꯅ ꯃꯈꯣꯏ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯦꯝꯍꯧꯔꯤꯕ ꯁꯕꯨꯔꯇꯒ ꯅꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯣ ꯃꯈꯨꯠꯇꯒꯤ ꯊꯥꯡꯁꯤꯡꯗꯣ ꯁꯠ ꯁꯠ ꯁꯛꯀꯠꯅꯔꯗꯨꯅ ꯃꯈꯨꯠꯇ ꯆꯦꯖꯦꯠ ꯄꯥꯏꯗꯨꯅ ꯊꯥꯡ ꯑꯗꯣ ꯀꯣꯏꯍꯥꯏ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯊꯥꯡ ꯑꯗꯨꯅ ꯀꯛꯇꯨꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯁꯛꯇꯤ ꯎꯗꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯉꯪꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄꯒꯨꯝ ꯃꯐꯝ ꯑꯗꯨꯗ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗꯤ "ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯁꯥꯅ ꯅꯃꯪ ꯊꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯈꯤꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯒ ꯈꯣꯃꯩꯒꯤ ꯃꯤꯆꯪ ꯆꯪꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯇꯠꯅ ꯇꯨꯝꯅ ꯍꯥꯠꯂꯒꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯊꯥꯖꯅ ꯊꯝꯂꯤꯕ ꯁꯦꯅꯥꯄꯇꯤ ꯁꯕꯨꯔꯇ, ꯅꯍꯥꯛꯅꯁꯨ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯈꯣꯃꯩꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯑꯩꯕꯨ ꯃꯥꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ꯫ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯥꯟꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ." ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯕꯨꯔꯇꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯔꯤꯕ ꯅꯤꯄꯥ ꯑꯃꯕꯨ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯃꯁꯦꯛ ꯃꯉꯥꯜ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛ ꯀꯛꯈ꯭ꯔꯦ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯁꯕꯨꯔꯇ ꯑꯃꯗꯤ ꯂꯥꯛꯃꯤꯟꯅꯔꯤꯕ ꯈꯣꯡꯂꯣꯏ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯍꯣꯠꯇꯨꯅ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯁꯣꯔ ꯁꯣꯔ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯥꯟꯅꯔꯛꯂꯤ꯫
tung handuna yengdubadadi kanasu leibadi ude adubu karigumba amati tanarakli haibasi makhoi na khangli saudaba karigumba amana tanarakpa aduta sabruta amati makhoi mayamdo khudup thadnu chenakhri asomna hotuna sum chelakpana sing adugi singmaya do lantharakuna haujikti khul taba lambi adumda makhoi ani khaktamak chelakhi sabruta amati mahaka loinarakpa miyuising adudi ayambana loinamak jingnung aduda lehaurabani khara amana mathwai mangli khara amana wakhal mangduna lehauribani aduga sabruta amati mahaka naka laiminakhiba mahaki marup amaga loinana khul adumda chelakhi asomna chenkhiba adutta mahaki matunga tanarakliba kunjodi mai hauna sauduna lehukhi matam matuda sabruta ya khangloitado ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯃꯥꯏꯕ ꯂꯩꯔꯤꯗꯅ ꯑꯃꯥꯏꯕ ꯑꯁꯤ ꯇꯧꯗꯨꯅ ꯅꯍꯥꯛꯄꯨ ꯅꯝꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯨꯝꯂꯤꯡꯒꯦ ꯈꯟꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯍꯧꯔꯤꯕ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯤ ꯇꯝꯂꯨꯁꯤꯔꯥ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯅꯝꯁꯤꯟꯕ ꯉꯝꯒꯅꯤꯁꯦ ꯈꯨꯜꯗ ꯍꯥꯟꯅ ꯋꯥ ꯇꯥꯟꯅꯔꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯕ꯭ꯔꯨꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯇꯣ ꯈꯨꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯣ ꯆꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯕꯤꯌꯥꯡꯖꯨꯟꯗ ꯍꯩ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯙ꯭ꯌꯥꯟꯗꯨ ꯀꯥꯏꯕꯅꯣ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯍꯧꯖꯤꯛꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯁꯛꯇꯤ ꯑꯗꯨ ꯂꯥꯛꯂꯕꯅꯤ ꯃꯈꯥ ꯇꯥꯅ ꯅꯍꯥꯛ ꯂꯥꯏ ꯅꯤꯡꯕꯗꯨ ꯆꯠꯊꯔꯣ ꯙ꯭ꯌꯥꯟ ꯇꯧꯕ ꯂꯦꯞꯀꯅꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯣꯕꯤꯌꯥꯡꯖꯨꯟꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯐꯝꯂꯒ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯣꯕꯤꯌꯥꯡꯖꯨꯟꯅ ꯃꯨꯔꯨꯝ ꯍꯦꯛ ꯁꯣꯟꯈꯤꯕꯒ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯏꯃꯨꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕ ꯁꯕ꯭ꯔꯨꯇꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯃꯊꯕꯥꯛ ꯁꯦꯒꯥꯏꯗꯨꯅ ꯃꯗꯨꯗꯒꯤ ꯆꯤꯟꯊꯔꯛꯄ ꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯃꯣꯏ ꯄꯦꯟꯅ ꯊꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯁꯤꯕꯁꯤꯡ ꯑꯗꯣ ꯋꯥꯡꯂꯕ ꯎꯒꯤ ꯎꯁꯥꯁꯤꯡꯗ ꯌꯥꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯄꯔꯦꯡ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯕ꯭ꯔꯨꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯣ ꯈꯨꯜ ꯖꯣꯔꯣꯛꯅꯗꯨꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯅꯈꯣꯏ ꯀꯩꯗꯧꯔꯦ ꯍꯣꯕꯦ ꯆꯤꯜꯂꯛꯂꯤꯕꯗꯤ ꯅꯁꯥꯗꯁꯨ ꯏꯈꯦꯡ ꯃꯌꯥꯝ ꯑꯃ ꯇꯩꯔꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯁꯕ꯭ꯔꯨꯇ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯤ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯤꯁꯤꯡꯗꯤ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯌꯥꯎꯔꯛꯇ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏꯒꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯁꯕ꯭ꯔꯨꯇꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯒ ꯀꯣꯖꯨꯂꯤꯌꯥꯅ ꯌꯦꯡꯂꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯇꯣꯕꯤꯌꯥꯡꯖꯨꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯃꯨꯠ ꯇꯥꯛꯅꯅꯕ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯟꯖꯣ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯆꯦꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯍꯦꯟꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯍꯧꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯉꯛꯀꯛꯇꯨꯅ ꯍꯥꯠꯂꯛꯂꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯅꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯃꯩ ꯍꯧꯅ ꯁꯥꯎꯅꯔꯤ ꯍꯧꯖꯤꯛꯃꯛ ꯆꯠꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯟꯗꯥꯔꯛꯂꯤꯕ ꯋꯥꯍꯜꯂꯤꯕ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯇꯣꯕꯤꯌꯥꯡꯖꯨꯟꯗꯣ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯍꯤꯡꯅ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯌꯥ ꯂꯥꯡꯅꯔꯛꯂꯤ ꯑꯗꯨꯝꯅ ꯂꯥꯡꯅꯔꯛꯄꯗꯨꯗ ꯁꯕ꯭ꯔꯨꯇꯅ ꯉꯥꯏꯈꯣ ꯃꯗꯣ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯒꯗꯕꯅꯤ ꯍꯧꯖꯤꯛ ꯇꯍꯥ ꯇꯧꯔꯨꯕ ꯌꯥꯈꯤꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯆꯪꯂꯨꯔꯕꯗꯤ ꯑꯔꯦꯝꯕꯗ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯕꯗꯤ ꯁꯨꯞꯅꯒꯤ ꯃꯥꯏꯕ ꯈꯛꯇꯅ ꯉꯝꯒꯗꯕꯅꯤ ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯜ ꯍꯥꯏꯕꯗꯤ ꯈꯣꯃꯩꯅ ꯂꯩꯔꯝꯂꯤꯕ ꯈꯨꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯀꯧꯕ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯉꯣꯟꯗ ꯈꯣꯃꯩꯒꯤ ꯃꯍꯩ ꯑꯌꯥꯝꯕ ꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯅꯕ ꯇꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯅꯤꯖꯔꯨꯁꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯁꯕ꯭ꯔꯨꯇꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯑꯗꯨꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯃꯩꯒꯤ ꯈꯨꯜ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯩꯔꯝꯕ ꯈꯨꯜ ꯑꯗꯨꯗ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯂꯥꯛꯂꯤ ꯄꯣꯏꯔꯩ ꯈꯣꯝꯕ ꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯈꯣꯃꯩꯒꯤ ꯃꯆꯥꯅꯨꯄा ꯄꯣꯏꯔꯩ ꯈꯣꯝꯕꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯔꯦ
ꯄꯣꯏꯔꯩ ꯈꯣꯝꯕ ꯎꯅꯕ ꯂꯥꯛꯂꯦ ꯍꯥꯏꯕ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕ ꯎꯔꯦ ꯖꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨ ꯃꯌꯨꯝ ꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ? ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯥꯟꯗꯦꯁꯦ꯫ ꯀꯔꯤ ꯊꯕꯛ ꯊꯧꯒꯥꯏ ꯂꯩꯕꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ? ꯆꯪꯁꯤꯜꯂꯒ ꯍꯪꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯆꯪꯁꯤꯜꯂꯛꯄꯗ ꯁꯕꯨꯠꯇ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯗꯨꯅ ꯏꯁ ꯄꯣꯏꯔꯩ ꯈꯣꯝꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨ ꯂꯥꯛꯂꯤꯕ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯉꯣꯟꯗꯁꯨ ꯃꯄꯥꯕꯨꯡ ꯈꯣꯝꯃꯩꯗ ꯆꯦꯟꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯆꯦꯜꯂꯤ꯫ ꯃꯉꯥꯜ ꯅꯥꯏꯅ ꯂꯥꯛꯂꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯄꯣꯏꯔꯩ ꯈꯣꯝꯕꯗ ꯃꯌꯥꯝꯗꯣ ꯌꯦꯡꯉꯗꯨꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯅꯩ꯫ ꯄꯣꯏꯔꯩ ꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯕꯨ ꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯤꯔꯤꯕꯁꯤ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯅꯣꯛꯂꯨꯛꯅ ꯍꯪꯖꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯁꯕꯨꯠꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ, ꯑꯇꯩ ꯀꯔꯤ ꯑꯃꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯣ, ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯒꯗꯧꯔꯤꯕꯁꯤꯕꯨ? ꯑꯗꯨꯝꯅ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯌꯥꯝꯅ ꯇꯞꯊꯅ ꯍꯪꯂꯛꯄꯗꯨꯗ ꯁꯕꯨꯠꯇꯅ ꯑꯩꯈꯣꯏ ꯑꯁꯦ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯒ ꯌꯦꯡꯊꯤꯅꯈꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯒꯤ ꯂꯝ ꯑꯁꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯗꯤ ꯇꯧꯗꯕꯤꯗ ꯂꯥꯟ ꯇꯧꯕ ꯁꯥꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯒꯤ ꯑꯩꯅ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯀꯨꯟꯖꯣꯕꯨ ꯐꯨꯝꯈꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟꯗ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣꯗꯣ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯃꯗꯨ ꯅꯠꯇꯅ ꯀꯨꯟꯖꯣꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯕꯗ ꯅꯠꯇꯅ ꯃꯍꯥꯛꯄꯨ ꯊꯤꯖꯤꯜꯂꯨꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯉꯛ ꯀꯛꯇꯨꯅ ꯁꯤꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯨꯕꯤ ꯌꯥꯡꯖꯨꯟ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕ ꯑꯣꯟꯗꯨꯅ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯅ ꯅꯣꯄꯥꯛ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯉꯣꯟꯗ ꯈꯤꯇꯪ ꯊꯤꯅ ꯅꯨꯡꯅ ꯉꯥꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯀꯨꯟꯖꯣꯅ ꯃꯁꯛ ꯎꯍꯟꯗꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯍꯤꯡꯗꯨꯅ ꯈꯨꯜ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯀꯨꯟꯖꯣ ꯑꯃꯗꯤ ꯗꯨꯕꯤ ꯌꯥꯡꯖꯨꯟ ꯃꯄꯥ ꯃꯆꯥ ꯑꯅꯤꯕꯨ ꯂꯣꯏꯁꯤꯟꯕ ꯑꯃꯗꯤ ꯅꯝꯁꯤꯟꯕ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣ ꯄꯣꯏꯔꯩ ꯈꯣꯝꯕ ꯅꯍꯥꯛꯅ ꯅꯠꯇꯅꯗꯤ ꯀꯅꯥꯅꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯈꯨꯟꯖꯥ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯄꯤꯗꯨꯅ ꯅꯍꯥꯛꯅ ꯃꯄꯥ ꯃꯆꯥ ꯑꯅꯤꯕꯨ ꯑꯃꯨꯛꯇꯗꯤ ꯃꯥꯡꯍꯟꯕꯤꯌꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯤ, ꯗꯨꯕꯤ ꯌꯥꯡꯖꯨꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯜꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯏꯟꯁꯤꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯇꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯐꯔꯦ, ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯥꯞꯁꯤꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯗꯨꯕꯨ ꯂꯨꯆꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯅꯝꯁꯤꯟꯗꯨꯅ ꯃꯥꯡꯍꯜꯂꯒꯅꯤ꯫ ꯐꯔꯦ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯁꯨ ꯍꯟꯕꯤꯔꯣ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯈꯟꯖꯔꯛꯈꯤꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕ ꯃꯇꯥꯡ ꯂꯥꯛꯂꯕꯗꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯂꯧꯖꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯟꯖꯥꯏꯗ ꯍꯟꯋꯥꯏꯖꯔꯣ꯫ ꯑꯗꯨꯒ ꯑꯩꯁꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯁꯤꯒ ꯇꯥꯟꯅꯖꯔꯛꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯕꯨꯠꯇ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯣꯏꯔꯩ ꯈꯣꯝꯕ ꯃꯊꯥ ꯁꯥꯅ ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯃꯃꯥꯅ ꯀꯔꯝ ꯇꯧꯔꯒ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯣꯔꯤꯕꯅꯣ? ꯑꯩꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯆꯠꯍꯧꯔꯁꯤ꯫ ꯃꯥꯒꯤ ꯀꯨꯟꯖꯣ ꯍꯥꯏꯕꯗꯣ ꯐꯠꯇ ꯂꯧꯁꯤꯡ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯈꯨꯜ ꯑꯁꯤꯗꯁꯨ ꯂꯥꯟꯗꯥꯔꯛꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯂꯥꯟꯗꯥꯔꯛꯄꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯅꯤ꯫ ꯍꯨꯏ ꯍꯧꯗꯣꯡ ꯁꯟ ꯏꯔꯣꯏ ꯐꯥꯎꯕ ꯈꯥꯛꯇꯅ ꯍꯦꯛꯇꯃꯛ ꯍꯥꯠꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯁꯨ ꯆꯠꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯌꯥꯝꯅ ꯀꯤꯔꯤꯕꯅꯣ? ꯃꯥꯒꯤ ꯀꯨꯟꯖꯣ ꯍꯥꯏꯕꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯍꯩ ꯍꯩꯕ ꯍꯦꯜꯂꯗꯅ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩ ꯃꯈꯣꯏꯒ ꯑꯃꯨꯛꯀ ꯇꯥꯟꯅꯔꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯈꯣꯝꯕ ꯑꯃꯨꯛ ꯍꯟꯅ
ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯄꯨ ꯎꯔꯤꯖꯥꯝꯕ ꯑꯃꯗꯤ ꯁꯨꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯅ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯟꯅꯕ ꯃꯇꯧ ꯑꯗꯨꯗ ꯍꯥꯏ, "ꯀꯔꯤ ꯇꯧꯔꯨꯕꯒꯦꯅꯦꯍꯦ ꯅꯪꯕꯣ? ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯗꯨꯅ ꯎꯏ꯫ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ? ꯉꯁꯥꯏ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯝꯂꯕ? ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯕꯗꯒꯤ ꯅꯪꯅ ꯑꯗꯨꯛ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ, "ꯏꯄꯨ, ꯑꯩ ꯍꯧꯖꯤꯛ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯑꯩꯒꯤ ꯏꯃꯥꯡꯗ ꯇꯥꯔꯦꯗꯣ꯫ ꯑꯩꯈꯣꯏꯒ ꯈꯨꯜ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯍꯧꯖꯤꯛꯁꯤ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯗꯨꯕꯤ ꯌꯥꯡꯖꯨꯟꯒ ꯃꯥꯟꯅꯔꯒ ꯑꯣꯠ ꯅꯩꯕ ꯑꯃꯗꯤ ꯈꯨꯟꯖꯥ ꯀꯌꯥ ꯍꯥꯠꯄ ꯍꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯉꯣꯟꯗ ꯇꯝꯂꯔꯦ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯕꯗ ꯑꯩꯅ ꯂꯩꯇꯥꯏꯅꯔꯕꯗꯤ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯀꯨꯟꯖꯣ ꯃꯄꯥ ꯃꯆꯥꯕꯨ ꯑꯩꯅ ꯅꯝꯊꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯐꯝ ꯈꯪꯗꯕꯗꯒꯤ ꯑꯩ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯅꯤ." ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯎꯔꯤꯖꯥꯝꯕꯅ, "ꯍꯣꯏ ꯑꯄꯪꯕ, ꯅꯪꯅ ꯀꯔꯤꯒꯤ ꯃꯍꯥꯛꯄꯨ ꯅꯝꯊꯕ ꯉꯝꯒꯅꯤ? ꯃꯍꯥꯛꯄꯨ ꯅꯝꯊꯕꯗꯤ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯃꯇꯣꯝꯇꯅ ꯉꯝꯒꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯧꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯧꯗꯣꯛꯂꯕꯗꯤ, ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯀꯨꯟꯖꯣ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯀꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯈꯣꯃꯩ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯍꯩ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯍꯩꯁꯤꯡ ꯑꯗꯣ ꯅꯉꯣꯟꯗꯗꯤ ꯈꯔ ꯃꯈꯩꯗꯤ ꯄꯤꯔꯝꯂꯒ ꯂꯣꯏꯅꯗꯤ ꯄꯤꯕ ꯅꯪꯍꯧꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯪꯁꯨ ꯍꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ, ꯈꯔ ꯃꯈꯩꯗꯤ ꯍꯩꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯗꯨꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯈꯛꯇꯅꯤ ꯅꯍꯥꯛꯅ ꯍꯩꯔꯤꯕ, 2 ꯑꯃꯗꯤ ꯋꯥꯠꯂꯤꯀꯣ꯫ ꯐꯔꯦ, ꯍꯣꯔꯦꯟ ꯑꯍꯤꯡꯁꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯒ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡ ꯈꯣꯃꯩꯅ ꯌꯩꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟꯗ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄ ꯌꯥꯔꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯔꯁꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯗ ꯅꯪꯒꯤ ꯑꯣꯖꯥ ꯎꯔꯤꯖꯥꯝꯕ ꯑꯩ ꯌꯥꯎꯔꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯅꯄꯥꯕꯨꯡꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯛꯂꯕ ꯁꯨꯔꯟꯖꯣꯏꯕꯨꯁꯨ ꯌꯥꯎꯍꯟꯁꯤ꯫ ꯑꯩꯈꯣꯏ 3 ꯆꯠꯇꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯍꯩ, ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅꯁꯨ, "ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯎꯔꯤꯖꯥꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯎꯔꯤꯖꯥꯝꯕꯁꯨ ꯍꯥꯟꯅꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯄꯥꯎ ꯄꯤꯈꯤꯕꯅ ꯁꯨꯔꯟꯖꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯄꯣꯏꯔꯩ ꯈꯣꯝꯕ, ꯎꯔꯤꯖꯥꯝꯕ, ꯁꯨꯔꯟꯖꯣꯏ ꯃꯈꯣꯏ 3 ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯍꯧꯖꯤꯛ ꯈꯣꯃꯩꯕꯨ ꯐꯨꯝꯈꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟꯂꯣꯝꯗ ꯃꯈꯣꯏ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯀꯣꯏꯆꯠ ꯆꯠꯂꯤꯕ ꯑꯃꯗꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯄꯣꯏꯔꯩ ꯈꯣꯝꯕ, ꯎꯔꯤꯖꯥꯝꯕ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯃꯈꯣꯏꯁꯨ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤꯅ ꯂꯣꯏꯅꯃꯛ ꯎꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯈꯣꯝꯕꯅ, "ꯑꯣ, ꯆꯤꯡ ꯑꯁꯤꯗꯤ ꯁꯔꯣꯏ ꯉꯥꯔꯣꯏ ꯇꯤꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯃꯌꯥꯝꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯌꯣꯝꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯑꯣꯖꯥ?" ꯑꯁꯨꯝꯅ ꯎꯔꯤꯖꯥꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯄꯗ ꯎꯔꯤꯖꯥꯝꯕꯅ, "ꯍꯣꯏ, ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯍꯧꯖꯤꯛꯇꯗ ꯄꯪꯁꯤꯜꯂꯛꯂꯤꯕꯁꯤꯕꯨ? ꯂꯥꯏꯃꯨ ꯇꯥꯟꯅꯕ ꯉꯝꯕ ꯅꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯅꯉꯣꯟꯗ ꯁꯛꯇꯤ ꯌꯥꯎꯖꯔꯤꯕꯅꯤ꯫ ꯍꯣꯏ, ꯁꯤꯒꯨꯝꯕ ꯆꯤꯔꯛꯂꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯕꯨꯙꯤ ꯃꯝꯂꯕꯗꯤ ꯀꯝꯗꯧꯅ ꯆꯥꯎꯈ꯭ꯔꯕ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯒꯅꯤ? ꯁꯤꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯅꯍꯥꯛꯀꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯂꯣꯏꯅꯃꯛ ꯇꯥꯟꯊꯣꯛꯈꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩ ꯈꯣꯝꯕ ꯊꯧꯅꯥ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯅꯨꯡ ꯈꯨꯜꯂꯒ ꯂꯪꯊꯣꯛꯄꯗ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯍꯟꯇꯣꯛꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩ ꯈꯣꯝꯕ, ꯎꯔꯤꯖꯥꯝꯕ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯃꯈꯣꯏ 3 ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯊꯛꯂꯣꯝꯗ ꯑꯁꯨꯝ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯀꯥꯔꯛꯂꯤꯕꯗꯨ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯜ ꯌꯧꯔꯤ꯫ ꯆꯤꯡꯗꯣꯜ ꯍꯦꯛ ꯌꯧꯕꯒ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯁꯣꯔꯣꯠ ꯂꯥꯎꯅ ꯅꯤꯛꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯒꯤ ꯆꯤꯡꯗꯣꯜ ꯑꯗꯣ ꯑꯀꯟꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ꯫ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯎꯔꯤꯖꯥꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯄꯨ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ? ꯑꯩ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯌꯧꯔꯕꯗꯤ ꯒ꯭ꯌꯥꯟ ꯉꯥꯎꯈ꯭ꯔꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯔꯟꯖꯣꯏꯅ, "ꯍꯩ, ꯒ꯭ꯌꯥꯟ ꯉꯥꯎꯒꯅꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯊꯣꯛꯇꯨꯅ
wari sanaba ngamba nahaki leiwa mantra do hojikti sonduna kauthoklu adom na hairapada poirei khomana hoi haiduna ma khongrai chanduna phamli aduga khongrai gi mathak ta makut ado lunaraga thami madugi mathungda mahangna urum leiwa khara solaga mapa phungi thawai me tubu kaurakli mataw asumna poirei khomana mapa phungi thawai me ado kaurakpada mafam madwaida kapna launabagi makhol kaya matari aduga yamna wang chawba akanba miyoi kaya phuna khibagi leimaida bam tabagi akanba safuna chingmai ado nikli tawriu mawung aduda poirei khomba lewa sonbom khangdi masa do tingak maingak nei swai lawi matumta khangprek khangli tawri mataw adu mahaki oja oiriba uri jambana khangladuna hai poirei khomba nasada ki pakatpa jinglaba amata yauduna thabak se paikhat kadabani lewa mantra do ningthina soluko asomna hairakpadagi poirei khomana su lewa mantra do ningthina solmadagi leibak lainung adudagi masek mangal amaga loinana khomai phawgalakli aduga poirei khomagi mamangda leplaraga hai isa nupa karigino nahangna aibu adu kulam toina kauribadi naha kya ningba kari lei ipada hayu adumna hairakpa adutta poirei khombana hauji tholiba thudosing amadi kunjo mongphamdagi hawatkhre haibagi pawase tamli wafam madu tabata khomai punga ngakri mataw karamna leiwa mantraga loinana phumkhraba kunjo kanana kari maramgidamak lawthoklibano kunjobu kanana lawthoklibano mat khallubada aidi ngawre haiduna khomai wakhan mawon khalli adumna hairakpaduta poirei khombana mahaki machanupana lawthokpani hairi wafam madu tabada khomaina kari mahaki machanupa haiba mahakidi nupi lejabagi wani machanupa leitabagum tawbani hairakpa aduta khomaigi machanupa poirei khomana lei mahaki machanupa dubiyangjun kauba chingmi nupa ama lei mahakna mahaki mapabong kunjobu lewa mantra tawduna lawthokri matam madutta khomaina magumba ngamana lawthokpa ngamgadaba nati phai ai amutang yengi asamna hairaga khomaina mahaki manakta leiriba thangana leiriba singaduta phumjinduna thamliba kunjobu karana karama lawthokpake haibado yengi asamna jenglakpada hojikti khangli kunjo se mahaki amaiba ama wona leiriba malemjai amadi mahaki machanupa dubiyangjuna tawraga lawthokkhibani haiba se khangli tawbatapu manung matam sana lawthoklabarina mahaki thawai menelado afaba wakal amata khanba ngamlaroi maram maduna hojiksu mahakna mangthakta hinglingai matamda sungnakiba lalado hojiksu sungnaba pamli maram maduna mayamsu lalasida saruk yaduna mahaku maithiba piro matungda mahaku matam chupagi oina manghangadabani haiduna khomaina poirei khomba amadi uri jamba amadi surinjoida hairi wafam madu tabada surinjoina nahana manghandrabadi aikhoina manghanlubadi ngamlaroi makhoidi khwaidagi hena sakti leiraba miyoi ngaktani asibadagi olakpa laising aduga aikhoina hauji hinglu leiriba aikhoiga makhoiga mataw karapna lamba tawgadoribano mado aikhoida khara wana thokani haiduna poirei khombana mahaki mapabung khomaida hairi wafam madu tabada khomaina adugidamakadi karisu khallugano nakhoina tawgadaba thabaksing aina hairaki aduga kunjobu aina thengnagadoribani adumna hairakpada poirei khombagi manakta lepliba uri jambana aikhoina hojik kari tawgadabaro haiduna hangi matam aduta khomaina hojik inga tha kusillatrabani inga tha hek yobga nakhoina lewa mantra sonduna ayu lokthokadabani ayu lokthokhrabadi kunjo gadi kaspitana aina manghangadoribani aduga nakhoina su aigi ting panggadabani nakhoina aigi ting pangboina hayek aina taibam panase tholo matamda thoidu henduna pangal kananabagidamata aigi mufom masda laktuna du kendal amadi kabongna chingba katkadabani mato aigi chinjakni madu charaba matungda aise hena pangan hapa khwaidagi apangan kanba misakama oirakadoribani hari nakhoisu hallo masigidi aisu handin khrage manung asida chahi kaya lepa leitana leirakpanina aisu wabana loirabani
ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯧꯊꯣꯛꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯈꯣꯝꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯈꯣꯝꯃꯩ ꯃꯥꯡꯈ꯭ꯔꯤ ꯃꯄꯥꯕꯨꯡꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯄꯣꯏꯔꯩ ꯈꯣꯝꯕꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯄꯣꯏꯔꯩ ꯈꯣꯝꯕ ꯎꯔꯤꯖꯥꯝꯕ ꯑꯃꯗꯤ ꯁꯨꯔꯨꯟꯖꯣꯏ ꯃꯈꯣꯏ ꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯣ ꯊꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯎꯔꯤꯖꯥꯝꯕ ꯃꯁꯥ ꯑꯗꯣ इखंग खंगौदना लेहौ कट्ना हौजिल्लखी अदुगा सुरुंजोइसु नुमिदांग अदुदा महाक चत्तबा यादबा थबक अमा लैरे अदुना नहाक नतोमता चट्लो हाइदुना पुरई खोंबदा वफम पुनमक सिन्नरखी पुरई खोंबा संसिल्लुरबा थबकनिना हंदोकपसु याररोय सक्थाक पीदबा तारगदी मदुना मरम ओइरगा खोमैना हेना सौनिंखिबसु याय मरम अदुना सक्थाकसे पीदबा यारोय हाइदुना महाक वखल खन्ना खन्ना महाक असोम लापना सिंखोंग अदो योरकली सिंखोंग अदो हेक जौरक्पदा महाकी मसादा साउंग कया अमा फंगबा हौरखी वारी अस्तिगी निपान सुबा तांकक मतंग असदा लोइसनजरी मथंगी तांकक सिंदा करी कमथोरक्पगे हाइबदु मयाम पुन्ना अमुक नायमिनरसी मयामबु अरोइबदा अमुक्का हन्ना खुरुमजरी।